Demand khudimag wari sanaraga loisinanaba honari hayeng Churachandpurda jaumisinga wari sanagani dikho. State asida tongan bakangluf kayana demand tauribasing asi wari sanaraga warusin puraknaba honari. Thalon kendragi MLA Bungjagil Balte leikhidraba matung jaumisingna makhoi gi oiba tonganba district ama pigadabani amasung Baltegi thaudo asigi matangda NIA CBI na thijindriba makai asiba hakchang leiron chanbagi thoram pangthokloi haina demand tauriba asigi matangda hayeng Churachandpurda chatuna jaumisinga wari sanagani haina Deputy Chief Minister Losi Dikhona phongdokre. Ngasi Imphal gi Dulalendo leiba Mau Baptist Church ta pangthokiba Imphal Theological College and Luminary gi tarasuba graduation service ki thoramda saruk yaba lakhiba Deputy Chief Minister asina wafam asi phongdokladuna makha tana haikibada MLA Bungjagil Balte leikidaba thaudo asina maram oiraga jomi sing da pendaba amasung sauningba kaya lairibani adubo jomi sing asi tangdu leitaba purakpa pamma kangpuni Balte leikidabagi laibak thiba thaudo aduna anauba tension ama laklibasi wari sanaraga soidana warusin purakpa ngamgani mamangdasu jomi singa anirak hanna wari sanakre hairi Amarumda state asida hojik oiriba tangdu leitadaba phibam asigi matangda Deputy Chief Minister asina makha tana haikibada furuf khudingmaki tongan-tonganba apambasing loina leigani Makhoi yaning bapambasing adu leingaka famina duna khanaraga leingana pangthokpa ngambasing aduna thabakta onthokani aduga ngamloidabasing aduna matungda amu hanna puthoraktrabadi lamdam asida tangdu leitaba purakpa ngamgani tung koiba tangdu leitaba ama puraknaba anauba leinga asina leingak hek paibadagi hauna honaduna lakli Matam chupagi oina santi puraknaba honagani adubu masi thabakta onthoknaba honabada matam kharadi changani haiki US Israel gi airstrike ta Iran gi Supreme Commander Ayatollah Ali Khamenei hatkre US Israel gi airstrike ta Iran gi Supreme Commander Ayatollah Ali Khamenei hatkre atopa airstrike amadana Iran gi Defense Minister Amir Hatani amasung Iran Revolutionary Guard ki Commander Mohammad Pakor yauna military gi makok thongba official kaya amaso hatkre Iran gi Supreme Commander hatkrabaso US ki President Donald Trump gi maikai digi mathau tarabadi makha tana airstrike chathakigani haina lauthokre Amaramda Iran gi Supreme Commander asi leikhidabaga mari leina numit nifu ni chupna leibas da National Mourn pangthokpaga loina numit tare ni suti thagani haina lauthokre Iran gi Supreme Commander asi leitre tabadagi mahaki supporter kayana amuba fizol setuna lambi sorokta awaba phongdoknaki aduga nakal amaramdana Supreme Commander asi sibada harawa phongdoknabasu yauki US amasung Iran gi airstrike ta Iran gi Supreme Commander sire haibasi US President Donald Trump ki maikai digi ihan hana lauthoraki masagi matungda Iran official oina Supreme Commander asi sire haina confirm tauki Iranian state media gi report matung ina airstrike aduda Supreme Commander asigi macha nupi masu mamau nupi amasung maya nupa yauna imung manungi Meeoi kaya sikhi haina phongdokre Israel gi Benjamin Netanyahu na Iran gi Supreme Commander asi hatkre haibagi matik chaba khudam changdam chapchana leire Supreme Commander asi na leiri pound adusu chauna mga tathoanbaga loinana Senior Commander amasung nuclear official kaya amasu hatkre mamangda amukta tawkhidriba mawngda fighter jet chani henbana air operation adu pangthokibani loinana military installation yauna strategic oiba mafam chamanga gi mathakta target tawki hojiksu Iran gi mathakta leptana air strike chathari haidi US Central Command gi matungina American strike asi akhanana Iran gi military infrastructure Revolutionary Guard sites air defense missile amasung drone launch location yauna air base sing da target tawkibani hairi Oigliba fibam masaki yenglaga European Union gi oiba mifam ama hayeng thokaba numita kaukre loina malem gi laiba ayamba Iran yauna Middle East ki flight service pumna mong matam kharani gi oina cancel tawre hana lauthokre Iran gi Supreme Commander laikhidaba na maram oiraga hangduna leihoriba leadership ki pham asi mention about temporary leadership council na Supreme Leader gi duty sing tawragani anauba Supreme Commander ama khandriba fawba judiciary gi head asida Iranian President oina mathau tawragani Iran gi Supreme Leader asi hatkibagi mayokta India gi Kashmir Bukgam amasung Srinagar district ta protest chathakre warning su tawroi deal su tawroi Iran gi mga kanbagi matam lore Trump United States ki President Donald Trump na ngarang Iran gi maruoiba mafam sing the US combat operation sing chathaba hoduna Iran gi Tehran da leiba nuclear amasung missile capacity sing thugaiduna Iran matam kuinadagi United States security threat tawduna lakhiba du loisilagani haina phongdokre minute nipan sangba Donald Trump ki speech aduda US na Iran na chathagada strike sing asi Iran gi nuclear facility sing missile stock pal tawriba mafam sing amasung masiga mari leinaba arm network sing mafam dani mahangni Iran leiba asi malem gi oina number 1 state sponsor terror leiba ama oiduna Iraq ta US force ki mathakta attack chathaki kumja 1983 da Beirut Barak sing da bombing tawki October 7 ta Israel gi mathakta Hamas sing na attack chathan ki warning su tawroi deal su tawroi Iran gi aggression sing iraga loisilakle haiki Iran da operation Midnight Hammer
ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯐꯣꯔꯗꯥꯎ, ꯅꯥꯇꯥꯅꯁ ꯑꯃꯁꯨꯡ ꯏꯁꯐꯥꯍꯥꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠꯇꯨꯅ ꯊꯝꯂꯤ꯫ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯐꯪꯍꯟꯗꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯊꯨꯒꯥꯏꯒꯅꯤ, ꯅꯦꯚꯤꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯗꯥꯏꯔꯦꯛ ꯋꯥꯔꯅꯤꯡ ꯇꯧꯔꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯁꯤꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯗ ꯑꯦꯌꯔ ꯊ꯭ꯔꯦꯠ ꯁꯥꯏꯔꯦꯟꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯤꯌꯥꯝ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯄꯨꯡꯐꯝ ꯂꯥꯛꯂꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯄꯥꯏꯁꯤꯜꯍꯧꯔꯣ, ꯇꯥꯡꯀꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯗꯣꯡꯆꯥꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯕ ꯃꯁꯤꯡ 92,394 ꯌꯧꯔꯦ꯫ ꯃꯦ 3ꯒꯤ ꯏꯔꯥꯡ ꯃꯇꯨꯡ ꯅꯧꯅ ꯅꯣꯡꯃꯩ ꯂꯥꯏꯁꯦꯟꯁ 8,218 ꯏꯁꯨ ꯇꯧꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕꯗ ꯅꯣꯡꯃꯩ ꯂꯥꯏꯁꯦꯟꯁ 8,218 ꯏꯁꯨ ꯇꯧꯈꯤ꯫ ꯅꯧꯅ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ 8,218 ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 92,000 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯗ ꯅꯠꯇꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯁꯨ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 290ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯕꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ IDP ꯑꯣꯏꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯀꯌꯥ ꯑꯃ ꯃꯤꯆꯝꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕꯅꯤ꯫ RTI ꯗꯇꯥꯒꯤ ꯃꯇꯨꯡꯏꯟꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯆꯍꯤ 2.5ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯑꯥꯔꯝ ꯍꯣꯜꯗꯔꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯗ 20.58ꯀꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 3,010ꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯁꯥꯁꯟ ꯂꯩꯔꯤꯉꯩ ꯃꯇꯝ ꯏꯪ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4 ꯐꯥꯎꯕꯗ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯅꯣꯡꯃꯩ ꯂꯥꯏꯁꯦꯟꯁ ꯏꯁꯨ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯤ꯫ ꯏꯪ 2023ꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯅꯧꯕ ꯂꯥꯏꯁꯦꯟꯁ ꯏꯁꯨ ꯇꯧꯈꯤꯕ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 8,218 ꯌꯧꯈꯤ꯫ ꯅꯧꯅ ꯏꯁꯨ ꯇꯧꯈꯤꯕ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ 8,218 ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤक ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔ ꯑꯁꯤ ꯄꯨꯟꯅ 92,394 ꯁꯨꯔꯦ꯫ ꯖꯨꯂꯥꯏ 2023ꯒꯤ ꯃꯃꯥꯡꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ ꯍꯣꯜꯗꯔ ꯑꯁꯤ ꯄꯨꯟꯅ 55,118 ꯐꯥꯎꯕꯗꯪ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯃꯦꯆꯤꯅꯔꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯔꯤꯇꯤꯌꯔ IAS RK ꯅꯤꯃꯥꯏꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯖꯒꯥꯁꯤꯡꯗ ꯃꯤꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯚꯤꯂꯦꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯂꯥꯏꯁꯦꯟꯁ ꯁꯣꯠꯒꯟꯁꯤꯡ ꯑꯁꯤ ꯂꯧꯅꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯕ ꯉꯝꯗꯕꯗꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯕꯁꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯦꯡꯅꯅꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯦꯟꯐꯣꯔꯁ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯣ ꯑꯦꯟꯐꯣꯔꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯦꯖꯤꯁꯇꯤꯃꯦꯁꯤꯗ ꯂꯩ ꯍꯥꯏꯈꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁꯀꯤ ꯃꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯗꯨꯅ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧꯅꯤ꯫ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯑꯃꯁꯨꯡ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯥꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯧꯅ ꯑꯥꯔꯝ ꯂꯥꯏꯁꯦꯟꯁ ꯂꯤꯁꯤꯡ ꯀꯌꯥ ꯏꯁꯨ ꯇꯧꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯌꯣꯛꯅꯔꯤꯕ ꯏꯔꯥꯟꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯍꯩꯔꯣꯏ 1,200 ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯧꯈꯤꯕꯗꯒꯤ ꯂꯥꯟꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯏꯔꯥꯟ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯍꯩꯔꯣꯏ 1,200 ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯂꯩꯉꯥꯛꯇ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯑꯃꯅ ꯃꯦꯗꯤꯀꯦꯜꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5ꯗ ꯄꯤꯒꯗꯕ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛ ꯂꯩꯕ ꯑꯣꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯏꯔꯥꯟꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯀꯦꯔꯃꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ MBBSꯀꯤ 3ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕ ꯐꯥꯏꯖꯥꯟ ꯅꯕꯤ 22ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯇꯪꯈꯥꯏ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤꯅ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 18ꯗ ꯊꯣꯛꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯪꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯌꯥ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯊꯍꯧꯗꯨꯅ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ꯫ ꯍꯥꯏꯅ ꯊꯥꯅꯔꯝꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯗꯛꯀꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯨꯛꯅꯕ ꯑꯁꯤ
ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯀꯦꯔꯂꯥ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤꯁꯨ ꯃꯍꯩꯔꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯗ ꯂꯩꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤꯅ ꯉꯔꯥꯡ ꯅꯧꯅ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯅ ꯃꯔꯝ ꯂꯩꯇꯅ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯑꯦꯝꯕꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯀꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯔꯖꯦꯟꯁꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯥꯏꯖꯥꯟ ꯅꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯏꯔꯥꯟꯒꯤ ꯁꯔꯨꯛ ꯈꯔꯗ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯀꯅꯦꯛꯇꯤꯚꯤꯇꯤꯗ ꯑꯄꯟꯕ ꯄꯤꯕꯗꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯆꯧꯕ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ SMS ꯀꯤ ꯈꯨꯠꯊꯥꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯃꯃꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ 22 ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ 22 ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯍꯜꯍꯟꯈꯤꯕ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯉꯁꯤ ꯑꯌꯨꯛ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ 22 ꯑꯗꯨ ꯕꯣꯔꯗꯔꯗꯒꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯋꯥꯍꯪꯐꯥꯎꯟ ꯆꯠꯊꯗꯨꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯈꯤ꯫ ꯃꯗꯨꯗ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯒꯤ ꯕꯣꯔꯗꯔꯗꯒꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ Xꯇ ꯊꯣꯔꯛꯄ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯗ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 8 ꯌꯥꯎꯕ ꯎꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯂꯤꯁꯀꯤ ꯚꯤꯖꯤꯂꯦꯟꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛꯁꯤꯡ ꯍꯦꯟꯅ ꯀꯟꯅ ꯂꯧꯈꯠꯂꯛꯂꯤ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2025ꯇꯒꯤ 2026ꯀꯤ ꯖꯅꯨꯋꯥꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ 1,421 ꯃꯨꯛ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫